Good morning, Kurumzari, Tom TVG. The morning talk raising the voice, Thoram the Ming Tabi Punuputaram Okshari. Ahan Bada, Nasi Manipur Pong, Riba Pouches in the Karikar Bapauna, Ahan Balamaida, Maru Bapau and Pony Bagabdum Tung, Ming Tabinesi. Lamzing the Times, Ahan Bapau and Chief Minister Gi, Green Manipur Mission, Haudokre, Kun Kuding Maki, Akoibada Umang Semgat Lasi, Haiba CMG Wapam. Aduga topa madana Manipuri singna haurapam khangna chatlabadi afaba oigani haiba Speaker Y Kem Chan gi wapam ko tarudana Lamjing Times ta phongli Sangai Express tasu chapmanarap tawa paw ama oina Chief Minister na Green Manipur Mission haudokre aduga topa paw madana Modi na sakhibu wasak sing thabakta onthorakani haiba TSP Shojit ki wapam ama ko tawduna Pali do Sangai Express tato pa pauma koina lakot pa yazari bisi nambul da lam khopchin ba sing lauto u government building sing da nong isingi lead nong ising lead na thamna bagi thabak paikhat ka dauri haiba sugumba pauma su Sangai Express ta yauri pokna phamda Chief Minister gi Green Mission Manipur launch tawgre khungang khuding makta lam ekar manga daina tara phawba pak chawba umang semgat lagani haiba Chief Minister gi wapam तो पाव मदना हिरम कयादा जापान अमदी मणिपुर की मरकता फब मरी लेरकलगनी हाइबा जापान के एम्बेसडर हिरामात्सु केंजी की वाफम अदुगा म्यूजियम हांगदोखरे हाइबा वाफम सिमसु यावरी अतोपा पाव मदा यामना इंटरेस्टिंग ओइबा टेंडर तौदना वर्क ऑर्डर यावदना इंस्टीट्यूट साबा हौखरे हाइबा पोनफम की पाउचेदा हाइबले माइदा यावरी सना लेबाक तसु Seeds Complex Chief Minister gi Green Manipur Mission haudokre khungang khuding da umang semgat kani haiba CM gi wapam paladuna yauri duga Manipur amasung Japan gi marta hena phaba mari leirak lagani haiba khogi Japanese ambassador Hiramatsu gi wapam aduga topa pawmadana police personnel dagi mayai kaba tablet heroin phare haiba paw simasu sanaliba ki ahanba pawena khogi ahanba lai made yauri Huyelan Paugi Pauda, Huyelan Paui Pauchena Kanana, Manipur Governor, Unarubagi Paudamni, Manipur Nungshi, Lamdam Sigi, Miyam Busu Nungshi Haiba, Governor Dr. Najma Haptulagi, Wapam Hariba exclusive interview na, si Huyelan Paugi Han, Belemaida Pau in a Pongli, Naharul Gi Taudang the Su, Chief Minister Gi Haitari Chief Minister's Green Manipur Mission, CM na Haudokre, Umang Semgat Kani, Hairabadi Kungang de Laiba, Kaslen area, Kulgi Mingda, Ontokani. Haiba sing bus CM gi wapam ko tarudana naharu gi thongdang yauri aduga Japanese sing na masagi tradition amasung haurapam khangna chatpagum Manipuri sing na su chatlabadi afaba khunai ama oigani haiba Speaker Y Kem Chan gi wapam haiba sista yauri aduga iroilebada Ichel Express ta ngasi phongli basi Chief Minister gi Green Manipur Mission official oina launch tawgre poppy pambi thaba singna rasayan har Kahena hatlu bana chingi lehawa madi lebak leisa chesin danaba maram oihali haba CM gi wapam aduga yam interesting oiba paw madana kurau pokpigi brigade plant na environment sohan daba anuba sing puthopang ngamle haiba sigumba paw sinangasi Manipur da phongliba paw che singda hanbala maida maru pawena phongnari masi phongliba paw singsigi matangda khananaba amadi mahake wakhalon kitang thambiranaba ngasi koi studio lengsim bin leibasi Imphal Times ki editor Tamo Rinku khumuchamne Tamo wai taram nokseri Tamo yan hanbada koi gi nasi gi pauche punamakta koi gi headline doina haitare ahan la mai yauribasi Chief Minister's Green Manipur Mission launch tawgre haudokre habni duga khungang da koi gi umang semgat pagi policy ma lakade duga madugi incentive oina karigum madu mai semgat ke haitagadi khun habil khas lense khun gi ming do onthokani khokin haibadu gomba yamna phajaba initiative ama ngarang da koi launch taw hibista thambirami haitare so Chief Minister gi Green Manipur Mission damogi wakhalon da karino tawribase or karino pandam thamlibase kadai phoba masi oiba yadoino ya oiba yaro dono habda kitung thambigen okay thank you maruina khoigi malem du ji phongoi ba inga sagi chang masi Chief Minister sida handak siam kana awareness si filter ko malem Chief Minister gi wa khak tan te Manipur lai ba khoigi ayam missing na masi gi wakhalon si अखोई क्लाइमेट सिदा अहोंग बक्या लाइब बसे मसीगी सी मरुइना अखोइना तौजरुबा अखोइगी के इराल हाइब तारे उदा अखोइगी नेचर अखोइना तौरुबा क्राइम सिंग अदो अदुना मरम ओर काना नेचर सिना अखोइ रिएक्शन पिरि हैबसी अवेयरनेस लोइना लाकपगी मोम मोइ अदो हदक चीफ मिनिस्टर ना लौखलकलिबा ग्रीन मणिपुर मिशन असदी
ꯃꯁꯤꯗꯤ ꯌꯥꯝꯅꯃꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯕ ꯑꯗꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯂꯨꯔꯤꯕꯗꯤ ꯄꯥꯟꯗꯝꯗꯤ ꯌꯥꯝ ꯐꯖꯩ ꯚꯤꯂꯦꯖ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯔ ꯈꯔ ꯀꯩꯅꯣ ꯑꯣꯏꯅ ꯑꯣꯟꯊꯣꯛ ꯇꯥꯔꯕꯗꯤ 5-6 ꯑꯦꯀꯔ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯣꯟꯊꯣꯛ ꯇꯥꯔꯕꯗꯤ ꯃꯗꯨ ꯄꯤꯊꯣꯛꯀꯅꯤ ꯀꯥꯏꯅ ꯁꯦꯝꯒꯠꯅꯕ ꯍꯣꯡꯒꯠꯄꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯄꯤꯔꯤꯕ ꯋꯥꯈꯜꯂꯣꯟ ꯃꯥꯅ ꯊꯝꯃꯤꯕ ꯋꯥꯈꯜꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯂꯨꯔꯤꯁꯦ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯧꯗꯣꯛꯏꯕꯅꯤꯅ ꯄ꯭ꯔꯣꯄꯔ ꯄꯣꯂꯤꯁꯤ ꯑꯃ ꯐ꯭ꯔꯦꯝꯋꯥꯔꯛ ꯇꯧꯕ ꯆꯪꯉꯤ ꯃꯁꯤ ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯣꯏꯅ ꯇꯧꯍꯧꯅꯕ ꯍꯥꯏꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯈꯛꯀꯤ ꯑꯣꯏꯅ ꯃꯥ ꯂꯩꯔꯤꯈꯩ ꯇꯧꯕ ꯅꯠꯇꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯑꯦꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯁꯤꯅ ꯍꯧꯖꯤꯛꯀꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯒ꯭ꯔꯤꯟ ꯃꯅꯤꯄꯨꯔ ꯃꯤꯁꯟꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯍꯧꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯄꯨꯡꯁꯪ ꯁꯪꯍꯜꯂꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯨꯝꯕꯅꯤ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗ ꯄꯥꯏꯈꯠꯄ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯅꯤ ꯁꯨꯞꯅꯇꯒꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯎ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯍꯦꯛ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯃꯤꯒꯤ ꯌꯥꯝ ꯈꯟꯕ ꯃꯥꯜꯍꯟꯕꯒꯨꯝꯕ ꯑꯗꯨꯒ ꯎ ꯊꯥꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯅꯕꯗ ꯌꯥꯎꯔꯤꯗꯨꯅꯤ ꯄꯔꯐ꯭ꯌꯨꯝ ꯆꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯠ ꯏꯜꯂꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ 나ꯟꯅꯒ ꯊꯥꯕ ꯎꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯇꯣ ꯅꯝꯕꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯋꯤ ꯍꯟꯗꯛ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯃꯇꯥꯡ ꯎ ꯊꯥꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯗꯦꯒꯤ ꯂꯥꯛꯏꯕꯁꯤꯗ ꯃꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯈꯤꯇꯪ ꯃꯦꯟꯇꯥꯂꯤꯇꯤ ꯍꯣꯡꯗꯣꯛꯑꯒ ꯎꯗꯣ ꯑꯩꯅ ꯍꯦꯛꯇ ꯊꯥꯔꯒ ꯎꯃꯪ ꯑꯣꯏꯒꯗꯧꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕꯅꯤना ꯁꯝ ꯁꯣꯔꯠ ꯑꯣꯐ इनकरेजमेंटꯗꯤ ꯆꯪꯉꯤ ꯑꯗꯨꯕꯨ ꯎꯗꯣ ꯑꯩꯈꯣꯏꯒꯤ ꯎ ꯊꯥꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯖꯔꯤꯕ ꯁꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯁꯦ ꯊꯥꯗꯕ ꯌꯥꯗꯦꯅ ꯃꯁꯥꯅ ꯊꯥꯍꯟꯅꯤꯡꯕꯒꯤ ꯀꯩꯅꯣ ꯑꯃ ꯄꯣꯛꯍꯟꯕ ꯑꯗꯨꯒ ꯑꯩꯅ ꯈꯟꯕꯗꯗꯤꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯃꯥꯒꯤ ꯒ꯭ꯔꯤꯟ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯃꯅꯤꯄꯨꯔ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤꯒꯤ ꯃꯈꯥꯗ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯎ ꯌꯥꯝ ꯊꯥꯕꯒꯤ ꯎ ꯌꯥꯝ ꯍꯧꯍꯟꯕ ꯉꯝꯕꯒꯤ ꯑꯗꯨꯒꯨꯝꯕꯗ ꯚꯤꯂꯦꯖꯇꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗꯀ ꯄꯤꯒꯅꯤ ꯀꯥꯏꯅꯀꯣ ꯑꯗꯨꯒꯨꯝꯕꯒꯁꯨ ꯂꯥꯎꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯁꯤꯒꯨꯝꯕꯁꯤ ꯂꯥꯎꯊꯣꯛꯑꯒꯗꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯩ ꯑꯩꯅ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯃꯣꯅꯁꯨ ꯊꯝꯕꯤ ꯑꯗꯨꯃꯥꯏꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯄ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯇꯨꯡ ꯀꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯇꯥꯃꯣꯅꯁꯨ ꯊꯝꯕꯤꯔꯤꯁꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯗꯤ ꯂꯥꯏ ꯁꯦꯝꯕꯗꯨꯅꯤ ꯂꯨꯔꯤꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯤ ꯑꯃ ꯄꯣꯛꯄꯗꯤ ꯂꯥꯏ ꯑꯗꯨꯕꯨ ꯃꯤꯗꯨꯃ ꯁꯦꯝꯒꯠꯄꯅꯤ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯗꯨꯅ ꯄꯣꯂꯤꯁꯤ ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯃꯗꯨ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯍꯣꯏ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯕ ꯋꯥꯈꯜꯂꯣꯟꯅꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯇꯧꯕꯇꯕꯨ ꯇꯨꯡ ꯀꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯀꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 4-5ꯒꯤ ꯃꯇꯨꯡꯗ ꯔꯤꯄꯣꯔꯠ ꯀꯥꯔꯗ ꯑꯣꯏꯅ ꯁꯦꯝꯃꯛꯑꯀꯥꯟꯗ ꯒ꯭ꯔꯤꯟ ꯃꯅꯤꯄꯨꯔꯒꯤ ꯁꯛꯁꯦꯁꯐꯨꯜ ꯁ꯭ꯇꯣꯔꯤ ꯁꯤꯅꯤꯅ ꯍꯥꯏꯔꯀꯥꯟꯗ ꯄꯨꯊꯣꯛꯑꯀꯥꯟꯗ ꯈꯪꯗꯧ ꯃꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯐꯕꯁꯨ ꯑꯣꯏꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯊꯝꯖꯅꯤꯡꯉꯤꯁꯤ ꯇꯥꯃꯣ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯂꯟꯖꯥꯎꯗ ꯁꯣꯛꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯝꯐꯥꯜ ꯂꯥꯟꯒꯤ ꯆꯍꯤ 75 ꯑꯩꯈꯣꯏ ꯄ꯭ꯂꯥꯇꯤꯅꯝ ꯖꯨꯕ꯭ꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯒꯤ ꯄꯥꯂꯟ ꯉꯔꯥꯡꯁꯤ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯝ ꯂꯣꯠꯄ ꯆꯤꯡꯗ ꯏꯝꯐꯥꯜ ꯄꯤꯁ ꯃ꯭ꯌꯨꯖꯤꯌꯝ ꯍꯥꯏꯗꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯁꯨ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯖꯄꯅꯤꯁ ꯑꯦꯝꯕꯦꯁꯦꯗꯔꯅꯁꯨ ꯃꯅꯤꯄꯨꯔꯒ ꯖꯄꯥꯟꯒ ꯃꯔꯤ ꯐꯒꯠꯂꯛꯄ ꯌꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯌꯥꯝ ꯂꯩ ꯁ꯭ꯀꯣꯞ ꯌꯥꯝ ꯂꯩ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯤ ꯊꯣꯏꯗꯣꯛꯅ ꯑꯅꯧꯕ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟꯒ ꯃꯅꯤꯄꯨꯔꯒ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯗꯒꯤ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯀꯔꯝꯕ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯑꯒ ꯃꯁꯤ ꯌꯥꯝꯅ ꯀꯟꯁꯣꯂꯤꯗꯦꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯔꯤꯂꯦꯁꯟ ꯑꯃ ꯊꯝꯕ ꯌꯥꯕꯅꯣ ꯍꯥꯏꯕꯁꯤ ꯃꯔꯝꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯔꯤꯂꯦꯁꯟꯕꯨꯗꯤ ꯂꯩꯔꯝꯃꯦ ꯍꯥꯏꯔꯒꯁꯨ ꯖꯄꯥꯟꯅ ꯊꯥꯗꯔꯛꯄ ꯄ꯭ꯔꯣꯖꯦꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯇꯗꯅ ꯅꯤꯡꯕ ꯀꯥꯏꯔꯒ ꯖꯄꯥꯅꯤꯁ ꯍꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯇꯥꯗꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯂꯧꯍꯧꯅꯅꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯀꯔꯤ ꯁꯦꯝꯕ ꯀꯗꯥꯏ ꯐꯥꯎꯕ ꯈꯣꯡꯐꯝ ꯀꯩ ꯍꯥꯏꯅꯤ ꯈꯣꯡꯐꯝꯁꯤ ꯆꯦꯠꯅ ꯂꯦꯞꯄꯒꯤ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯥꯝ ꯗꯤꯕꯂꯞ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯑꯩꯈꯣꯏ ꯁꯣꯠꯊꯔꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗꯁꯨ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡꯒ ꯊꯝꯃꯛꯇꯅ ꯃꯔꯤ ꯂꯩꯅꯔꯛꯄ ꯍꯥꯏꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕ ꯂꯩꯇꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟ ꯂꯥꯟ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯁꯣꯛꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯏꯄꯤꯁꯣꯗ ꯑꯃꯈꯛꯁꯦ ꯑꯩꯈꯣꯏ ꯖꯄꯥꯟ ꯂꯥꯟ ꯍꯥꯏꯅꯔꯒ ꯕꯣꯝ ꯊꯥꯗꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ ꯖꯄꯥꯟꯒꯤ ꯋꯥꯔ ꯊꯣꯛꯈꯤꯕꯒꯤ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯊꯣꯛꯈꯤꯕ ꯃꯐꯝꯁꯤꯗ ꯖꯄꯅꯤꯁꯁꯤꯡꯒꯤ ꯃꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯑꯗꯨꯒꯤ ꯁꯣꯝꯗ ꯕꯣꯝ ꯊꯥꯗꯈꯤꯕ ꯑꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯁꯤ ꯅꯤꯡꯁꯤꯡꯉꯛꯄꯁꯦ ꯃꯁꯤ ꯀꯨꯏꯗ꯭ꯔꯤꯑꯕ ꯑꯍꯥꯟꯕꯗ ꯁꯦꯔꯤꯀꯜꯆꯔ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯝꯕ ꯃꯇꯝꯗꯨꯗ ꯖꯄꯥꯟꯒꯤꯗꯤ ꯏꯟꯇꯦꯟꯁꯟ ꯑꯃ ꯌꯥꯎꯔꯝꯕ ꯌꯥꯏ
ꯀꯩꯒꯤꯅꯣ ꯃꯅꯤꯄꯨꯔꯁꯤꯗ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨ ꯀꯌꯥ ꯑꯃ ꯁꯤꯈꯤꯕꯁꯤ ꯃꯈꯣꯏꯗ ꯔꯦꯀꯣꯔꯗ ꯂꯩꯌꯦꯕ ꯑꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯁꯤ ꯂꯥꯛꯑꯒ ꯃꯐꯝꯁꯤꯗ ꯃꯄꯥ ꯃꯄꯨꯁꯤꯡꯗꯨꯗ ꯃꯈꯣꯏ ꯂꯩꯁꯨ ꯀꯠꯇꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯦ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯂꯛꯇꯦ ꯑꯗꯨ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯕꯨ ꯀꯌꯥꯝ ꯀꯨꯏ ꯈꯨꯝꯃꯒ ꯊꯝꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯥꯛꯄꯅꯤꯅ ꯌꯪ ꯃꯥꯏꯟꯁ ꯈꯔ ꯆꯍꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5-6ꯀꯤ ꯃꯃꯥꯡꯗ ꯌꯪ ꯃꯥꯏꯟꯁ ꯈꯔ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯌꯥꯎꯅ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯊꯣꯛꯂꯛꯏꯁꯤ ꯀꯃꯥꯏꯅ ꯊꯣꯛꯂꯛꯀꯦꯗ ꯌꯪ ꯃꯥꯏꯟꯁꯤꯡꯁꯤ ꯋꯥꯈꯜꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯋꯥꯔ 2ꯁꯦ ꯏꯝꯐꯥꯜ ꯀꯦꯝꯄꯦꯟ ꯍꯥꯏꯅ ꯇꯧꯔꯒ ꯊꯣꯛꯈꯤꯕꯅꯦ ꯃꯈꯣꯏꯁꯦ ꯃꯈꯣꯏꯅ ꯊꯣꯛꯑꯀꯥꯟꯗ ꯖꯄꯥꯟ ꯂꯥꯟꯒꯤ ꯃꯐꯝꯁꯤꯡꯁꯤ ꯀꯥꯏꯗꯅꯣ ꯊꯤꯔꯒ ꯍꯟ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯁꯤꯗ ꯂꯣꯠꯁ ꯑꯣꯐ ꯕꯦꯇꯜ ꯐꯤꯜꯗ ꯂꯩꯔꯝꯃꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯝꯃꯦꯅ ꯆꯤꯟꯍꯥꯏ ꯉꯥꯛꯇ ꯅꯠꯇꯦ ꯃꯣꯏꯗꯒꯤ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯅꯣꯡꯃꯩꯒꯨꯝꯕ ꯑꯗꯒꯤ ꯃꯇꯝꯗꯨꯒꯤ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯥꯝ ꯐꯪꯉꯤ ꯑꯗꯨꯝꯅ ꯇꯥꯛꯑꯦ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯜ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯅꯀꯣ ꯋꯥꯔ ꯐꯤꯜ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯗꯤꯁꯀꯣꯚꯔ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯥꯏꯕꯝꯂꯣꯠꯄ ꯆꯤꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝꯒ ꯁꯥꯔꯛꯏꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯑꯩꯗꯤ ꯃꯈꯣꯏꯗ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯉꯦ ꯍꯧꯖꯤꯛꯀꯤ ꯇꯤꯝꯁꯤꯗ ꯍꯨꯏꯕꯗꯦꯝ ꯃꯣꯏꯁꯤ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯅ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯇꯤꯝꯁꯤꯗꯗꯤ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯉꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯇꯝꯗꯨꯗ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯇꯧꯔꯝꯃꯗꯤ ꯍꯧꯖꯤꯛ ꯍꯥꯟꯅꯅ ꯀꯩꯅꯣꯁꯤ ꯂꯩꯔꯝꯕ ꯌꯥꯔꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯄ꯭ꯔꯣꯁꯄꯦꯛ 2 ꯂꯩꯌꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟꯒ ꯃꯔꯤ ꯂꯩꯅꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯐꯤꯜꯁꯤꯡꯁꯤ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯔꯛꯄ ꯍꯧꯖꯤꯛꯁꯨ ꯈꯔ ꯇꯧꯒꯗꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯝ ꯋꯥꯠꯂꯤ ꯊꯝꯒꯗꯕ ꯁꯪꯁꯠꯇꯒ ꯊꯣꯛꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯩ ꯎꯈ꯭ꯔꯨꯜꯒꯤ ꯃꯐꯝꯁꯤꯡꯗ ꯊꯣꯛꯏꯕ ꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯄ꯭ꯔꯤꯖꯔꯕ ꯇꯧꯔꯒ ꯊꯝꯗꯧꯕ ꯋꯥꯠꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯔꯤꯁꯣꯔꯁꯁꯦ ꯇꯨꯔꯤꯁꯅ ꯑꯣꯏꯗꯣꯔꯤꯕꯅꯤ ꯇꯨꯔꯤꯖꯝꯁꯤꯅ ꯑꯣꯏꯗꯣꯔꯤꯅꯤ ꯍꯥꯏꯅꯔꯤꯅꯦꯕ ꯑꯗꯣ ꯇꯨꯔꯤꯖꯝꯁꯤꯅ ꯑꯣꯏꯗꯣꯔꯤ ꯍꯥꯏꯅꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯚꯦꯂꯔ ꯑꯗꯩ ꯇꯨꯔꯤꯁꯁꯤꯡꯗꯤ ꯀꯅꯥ ꯑꯣꯏꯒꯦꯗ ꯋꯥꯔꯒꯤ ꯐꯤꯜꯁꯤꯡꯁꯤ ꯆꯠꯄ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯑꯣꯏꯒꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯐꯖꯅ ꯁꯦꯝꯒꯠꯂꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯖꯄꯥꯟꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯗ ꯍꯦꯟꯅꯁꯨ ꯐꯒꯠꯍꯧꯕ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯨꯔꯤꯁꯁꯤꯡꯁꯨ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯗꯣꯝꯗ ꯍꯦꯟꯅ ꯃꯥꯏ ꯊꯥꯗꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯠꯄ ꯆꯨꯝꯒꯗ꯭ꯔꯥꯅ ꯑꯗꯨꯒꯤ ꯑꯗꯨꯋꯥꯏꯐꯥꯎꯗ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯊꯥꯃꯟ ꯒꯨꯔꯤꯟꯁꯨ ꯄꯟꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯗ ꯁꯣꯛꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯝꯐꯥꯜ ꯂꯥꯜꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯋꯥꯔꯗꯨꯒꯤ ꯌꯥꯝꯅ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯕꯦꯇꯜ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯏꯚꯟ ꯋꯥꯔꯜ ꯑꯩꯈꯣꯏꯒꯤ ꯑꯦꯂꯥꯏꯠ ꯑꯣꯏꯔꯣ ꯑꯦꯛꯖꯤꯁ ꯑꯣꯏꯔꯣ ꯑꯅꯤꯃꯛꯅ ꯌꯥ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯃꯁꯤ ꯐꯖꯅ ꯁꯦꯝꯒꯠꯄꯤꯔꯒ ꯍꯥꯏꯔꯤꯕ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯋꯥꯔ ꯕꯦꯇꯜ ꯐꯤꯜꯁ ꯃꯌꯥꯝꯁꯤꯗꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤ ꯋꯥꯔ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯇꯨꯔꯤꯖꯝꯁꯤꯡꯁꯤ ꯍꯥꯏꯇꯥꯔꯦ ꯋꯥꯔ ꯇꯨꯔꯤꯁ ꯀꯣꯏꯕ ꯂꯥꯛꯄ ꯁꯤꯡꯁꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯁꯦꯝꯒꯠꯂꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯇꯥꯛꯄꯤꯔꯤ ꯃꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯅ ꯍꯣꯏ ꯆꯍꯤ ꯈꯔꯁꯤꯗ ꯁꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅꯁꯨ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯅꯩꯅꯒꯗꯕ ꯄꯥꯎ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯃꯅꯤ ꯂꯩꯖꯔꯤ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯈꯤꯁꯤ Pabiyu, Nainabiyu, Tanabiyu, Lamjingba Times. Makhal Mathelgi Khudol, Maru Oiba Pau, Local, National, International, Sanabungi Paudam, Mahiroi Singinamak, Maitai Mayekta, Akanana, Mapung Faraba Pau Singba, Lamjingba Times, Lamjingba Times. Isa ki Pau se Thadariba Hawker Sing the Haibiraga, Lobiba Yaragani. Manipur ki ahanba private satellite channel Tom TV Times of Manipur Cable TV service athuba matamda hauziragani Lamjingba Group ki unit ama oiriba Tom TV Cable Networking Service ki distributor kharasu pamjai hena kupamarol gidamak Nagamapal Rims Road Nityananda Temple manakta laiba Lamjingba Group ki corporate building natraga ikhugi mobile number 8132089758 asida contact tawbiru khudong chaba si manghanbiganu ब्रेक की मतुंगदा टॉम टीवी की द मॉर्निंग टॉक रेजिंग द वॉइस ता अमुक हन्ना तराम ओक्सरी ngasi ge thoromda koin unazar me bisi Imphal Times के editor तमो रिंकू कुमुक चमगनी तमो मथंगदा aina lokhat chaningi ba pausi masi hanadegi su sugumba kayama thokre kayama action lawgiba leire suspension tawi amu hangat ki adum hamu targa lei hai tare ngarang si naharu Imphal East ke area da police personnel amana ASI ne amana video personnel ni hai makhoi dagi
ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯄꯨꯔꯝꯕꯒꯤ ꯃꯤꯌꯥꯝꯅ ꯐꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯄꯥꯎꯆꯦ ꯈꯔꯗ ꯐꯣꯡꯕ ꯊꯦꯡꯅꯔꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯇꯥꯃꯣꯅꯤꯀꯨ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯉꯥꯛ ꯁꯦꯟꯅꯅꯕ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯅꯕꯒꯤꯗꯃꯛ ꯇꯧꯒꯗꯕ ꯃꯈꯣꯏꯁꯤꯡꯁꯤꯅ ꯁꯤꯒꯨꯝꯕꯗ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯁꯤ ꯀꯅꯥꯒꯤ ꯑꯁꯣꯏꯕꯅꯣ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯀꯌꯥꯝ ꯃꯥꯡꯖꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯀꯗꯥꯏꯐꯥꯎꯕ ꯑꯩꯈꯣꯏꯁꯤ ꯁꯦꯐ ꯑꯣꯏꯒꯗꯕꯗꯨ ꯁꯦꯐ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯗꯨꯅꯤ ꯊꯤꯡꯒꯗꯕ ꯃꯣꯏꯅ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯃꯁꯤ ꯆꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯃꯤꯄꯥꯏꯅꯕ ꯑꯃ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯇꯨꯀꯨꯠꯆꯕ ꯑꯃ ꯄꯣꯛꯅꯔꯛꯀꯗꯧꯕꯒꯤ ꯐꯤꯕꯝꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯊꯝꯕꯤꯒꯅꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥꯛ ꯁꯦꯟꯒꯗꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯊꯤꯡꯒꯗꯕ ꯑꯗ ꯊꯤꯡꯕꯗ ꯂꯣ ꯏꯟꯐꯣꯔꯁꯔ ꯑꯣꯏꯅ ꯁꯤꯟꯁꯨ ꯀꯧꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯇꯧꯔꯝꯃꯦ ꯀꯥꯏ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯐꯖꯕ ꯋꯥꯐꯝ ꯀꯔꯤꯝ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯄꯣꯠ ꯑꯃꯈꯛ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯅꯤ ꯑꯗꯣ ꯌꯥꯝ ꯂꯨꯕꯁꯦ ꯁꯣꯁꯥꯏꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯆꯪꯁꯤꯜꯂꯨꯔꯒꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯣ ꯉꯥꯛꯅꯕ ꯗ꯭ꯔꯒ ꯊꯤꯡꯅꯕ ꯊꯝꯕꯤꯕ ꯃꯈꯣꯏꯐꯥꯎ ꯌꯥꯎꯅ ꯗ꯭ꯔꯒꯁꯦ ꯆꯥꯕ ꯄꯨꯔꯝꯕꯁꯤ ꯆꯥꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯁꯤ ꯌꯥꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯌꯥꯝ ꯐꯖꯅ ꯊꯤꯖꯤꯟꯕ ꯑꯃ ꯆꯪꯉꯦ ꯌꯦꯡꯁꯤꯟꯕ ꯑꯃꯁꯨ ꯆꯪꯉꯦꯕ ꯍꯥꯟꯅꯗꯤ ꯍꯥꯏꯅꯔ ꯂꯥꯛꯑꯕꯅꯦ ꯗ꯭ꯔꯒꯁꯤ ꯀꯔꯤꯒꯤ ꯆꯥꯔꯤꯅꯣ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯣ ꯁꯤꯗꯤ ꯌꯥꯝ ꯇꯣꯏꯅ ꯅꯩꯅꯈ꯭ꯔꯕ ꯅꯩꯁꯨ ꯅꯩꯅꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯈꯤꯇꯪ ꯀꯥꯎꯊꯣꯔꯛꯄꯒꯤ ꯃꯃꯤꯕꯨ ꯇꯥꯏ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯦꯛꯁꯀ ꯊꯣꯛꯇꯨꯅ ꯃꯁꯤꯗ ꯗ꯭ꯔꯒꯀꯤ ꯏꯁꯨꯁꯤꯗ ꯃꯌꯥꯝ ꯑꯃ ꯅꯩꯅꯈ꯭ꯔꯕꯅꯦꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯂꯧꯒꯗꯕ ꯔꯣꯜ ꯃꯣꯏꯗ ꯇꯧꯒꯗꯕ ꯆꯦꯛ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯈꯟꯅꯗꯅ ꯂꯩꯔꯤꯕꯅꯤ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯂꯧꯔꯤꯕ ꯄꯨꯂꯤꯁ ꯈꯨꯜꯂꯧ ꯃꯥꯅꯦ ꯔꯤꯀ꯭ꯔꯨꯠꯃꯦꯟꯒꯤ ꯁꯤꯗꯩꯁꯤꯗ ꯀꯌꯥꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯧꯔꯤꯕꯒꯦꯁꯦ ꯄꯥꯎꯁꯤꯗ ꯔꯤꯐ꯭ꯂꯦꯛ ꯑꯗꯨꯝ ꯇꯧꯖꯩ ꯇꯧꯊꯣꯔꯛꯏꯕ ꯊꯕꯛꯁꯤꯅꯁꯨ ꯔꯤꯐ꯭ꯂꯦꯛ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯂꯧꯔꯤꯕꯁꯤꯡ ꯑꯁꯤ ꯋꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗු ꯃꯃꯤ ꯌꯥꯝ ꯁꯦꯡꯅ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁ꯭ꯋꯥꯏꯗ ꯑꯔꯥꯟꯕ ꯂꯩꯇꯦ ꯀꯥꯏꯅ ꯂꯩꯉꯥꯛꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒꯁꯨ ꯌꯥꯔꯣꯏꯕꯁꯦ ꯑꯗꯨꯅ ꯃꯨꯟꯅ ꯆꯨꯝꯅ ꯅꯤꯌꯣꯝ ꯌꯥꯝ ꯊꯤꯅ ꯆꯨꯝꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯗꯨꯝꯕ ꯄꯨꯂꯤꯁ ꯑꯣꯏꯔꯒ ꯊꯕꯛ ꯈꯔ ꯇꯧꯒꯦ ꯁꯃꯥꯖꯁꯤꯈꯔ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯒꯦꯅ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯄꯣꯏꯟ ꯇꯧꯕ ꯆꯪꯉꯦꯁꯦ ꯃꯁꯤ ꯅꯤꯡꯁꯤꯡꯒꯗꯕꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯣꯏ ꯃꯁꯥꯗ ꯅꯠꯇꯅ ꯌꯨꯠꯁꯤꯡꯁꯨ ꯃꯈꯣꯏꯅ ꯊꯨꯒꯥꯏꯕꯗ ꯃꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯌꯦꯕ ꯂꯣꯁꯤ ꯃꯣꯏꯅ ꯄꯥꯏꯔ ꯂꯩꯔꯕꯅꯤನ ꯗ꯭ꯔꯒꯁꯦ ꯃꯣꯏꯅ ꯄꯨꯔ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯌꯨꯅꯤꯐꯣꯔꯝꯒ ꯇꯧꯔꯒ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯂ ꯂꯥꯛꯑꯒꯗꯤ ꯈꯪꯉꯣꯏꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯐꯥꯔꯨꯕꯗ ꯄꯨꯂꯤꯁꯇꯗꯤ ꯍꯦꯛꯇ ꯆꯪꯉꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔ ꯂꯥꯛꯑꯒ ꯃꯈꯣꯏꯅ ꯑꯃꯨꯛ ꯀꯔꯕꯥꯔ ꯇꯧꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯨꯁꯦ ꯐꯖꯅ ꯆꯥꯏꯗꯣꯔꯤꯕꯅꯦꯕ ꯑꯉꯥꯡ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯟꯗꯣꯔꯤꯕꯅꯦꯕ ꯑꯗꯣ ꯔꯨꯠ ꯀꯣꯁꯇꯤ ꯃꯈꯣꯏ ꯂꯧꯕ ꯃꯇꯝꯗ ꯑꯐꯕ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯧꯈꯤꯗꯕꯁꯤꯅ ꯔꯨꯠ ꯀꯣꯁ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯑꯅꯗꯔ ꯊꯤꯡꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯀꯩꯅꯣꯁꯤꯗ ꯂꯩꯗꯅ ꯁꯦ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯍꯦꯕꯤꯠ ꯑꯃꯈꯛꯁꯨ ꯀꯩꯅꯣꯁꯤꯗ ꯄꯨꯂꯤꯁ ꯃꯔꯛꯇꯁꯨ ꯌꯥꯎꯗꯕ ꯅꯠꯇꯕ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯐꯦꯛꯇꯔ ꯑꯃꯁꯨ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯈꯪꯗꯦ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯃꯔꯨꯑꯣꯏꯅ ꯂꯣ ꯉꯥꯛꯏꯕꯁꯤꯡꯁꯤꯅ ꯃꯣꯏꯅ ꯇꯥꯕ ꯃꯣꯏꯅ ꯇꯧꯔꯨꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯒ ꯐꯥꯕꯒꯨꯝꯕ ꯑꯗꯨꯒ ꯃꯤꯉꯣꯟꯗꯒꯤ ꯀꯩꯅꯣ ꯀꯔꯤ ꯕꯣꯝ ꯂꯪꯁꯤꯜꯂꯨꯔꯦ ꯀꯥꯏ ꯍꯥꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯂꯩꯈꯤ ꯊꯥꯏꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯊꯣꯛꯇꯅꯕ ꯀꯩꯗꯧꯁꯤꯒꯦꯗꯣ ꯄ꯭ꯔꯣꯄꯔ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕ ꯌꯦꯡꯕ ꯏꯟ ꯑꯦ ꯁꯦꯟꯁ ꯗꯦꯠ ꯄ꯭ꯔꯣꯄꯔ ꯄꯣꯂꯤꯁꯤ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯂꯧꯕ ꯃꯇꯝꯗ ꯄꯪꯂꯧꯗ ꯂꯧꯁꯤꯟꯗꯅꯕ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟ ꯆꯦꯛ ꯇꯧꯅꯕ ꯂꯣꯠꯁ ꯑꯣꯐ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦꯀꯣ ꯁꯦ RTI ꯊꯣꯛꯂꯛꯑꯦ ꯑꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟꯃꯛꯇ ꯂꯣꯀꯌꯨꯛꯇ ꯊꯣꯛꯂꯛꯑꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯑꯣꯏ ꯑꯗꯨ ꯍꯥꯟꯅ ꯇꯧꯈꯤꯕꯁꯤꯡꯁꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯣꯞ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯅ ꯃꯈꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟ ꯌꯦꯡꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯕꯅ ꯌꯦꯡꯁꯤꯟꯕ ꯐꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯇꯥꯃꯣꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔ ꯑꯃ ꯀꯩꯗꯒꯤ ꯁꯤꯒꯨꯝꯕꯁꯤ ꯑꯣꯏꯔꯛꯏꯅꯣ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯊꯕꯛ ꯂꯧꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯑꯩꯈꯣꯏꯒꯤ ꯄꯪꯂꯧꯗ ꯂꯧꯕ ꯑꯗꯨꯒ ꯊꯕꯛ ꯆꯪꯅꯅꯕꯒꯤ ꯄꯤꯖꯈꯤꯕꯗꯨ ꯐꯨꯒꯠꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅꯁꯨ ꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯄꯟꯕ ꯌꯥꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯀꯟꯕ ꯂꯥꯟꯖꯪ ꯑꯃ ꯆꯪꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯟꯖꯪꯁꯤ ꯆꯪꯅ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩ
ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕ ꯃꯤꯅ ꯑꯁꯤꯒꯨꯝꯕ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯂꯥꯟꯖꯪꯗꯨ ꯃꯥꯏ ꯄꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯧꯕ ꯃꯊꯪꯒꯤ ꯄꯥꯎ ꯑꯅꯤꯁꯤꯁꯨ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯑꯩꯅ ꯂꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡꯒ ꯈꯨꯔꯥꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣꯒꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯐꯣꯡꯅ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯄ ꯑꯃ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯀꯣꯂꯤꯁꯟ ꯒꯚꯔꯟꯃꯦꯟꯠꯁꯤ ꯀꯥꯏꯕ ꯌꯥꯏ ꯀꯥꯏꯗꯕ ꯌꯥꯏ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯈꯤꯕꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯂꯥꯛꯏꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯇ꯭ꯋꯤꯁꯠ ꯃꯁꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯚꯔꯁꯦꯁ ꯄꯥꯔꯇꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯈꯨꯔꯥꯏ MLAꯒꯤ ꯁꯤꯒꯨꯝꯕ statement adugi counter statement amu nga NPP na mu tholakre haitare oi statement du karino habdu khoina yengodragasu la iba phibam se karino khoina karini hana lawba ya ge habsi tamu sitang thambigani hujik khoina political crisis lay na haripse masi loidri habagi yam chaw mami ne dagi hoi leadership ki change tongna ba dissident MLA me ama thokna minister bu yongna came tawdna akan ma move ama leirubani adu halaga dissident leite kaina saibi bhog yawgribani media da aduna takpadi khara di karium khara di thoe adu center na su wafam sida haksin lawraga nganak pra seirak pra karium khara di tawraga hamaram di khoi da leiriba keno sidi government party political party sidi they always depend to the center center da ngaraga moi tawni center na harakuna moi chat patawani haiba khujimuk tawgani haibagi tawdradi hingoi haibagi mentality masu hujikti am chauna yeiraga leirani na karium khara center la leiri sibi mami chaung tare NPP ga keno ga akhoi hujiki BJP MLA amaga phone launa ri se si su mami ji singak pagi wane hojik leiri marungi crisis se sida mami singak poi wane adu luri di side akhoni apun na khani ari se chief minister N Biren Singh na hari se reshuffle di tawrani adubu madu center ga tanaraga tawni ha mane he is not very hana leramba magi freeness to magi freedom do madu khara curtail tawi mami di tare natra haibadi center ga khanaraga tawni haiba pot om yam chauna hariba masai am tang sida center na yeng do su khoigi keno si moi center do leiri pot su kai da ba adu hena strengthen oiba khoigi BJP ma sagan na ba center gi aim torok torim ada is the khoigi coalition partner amo riba NPP gi khoigi minister mari ni yauri MLA mari ka da mari minister maswai da akhoi pen da mami si dum akhoi public marakta su dum masibu chumi bra se yam tu hangna wa hangne aduna se Susindro na attempt tori se makhoi gi pot da khara handa handing bagi natra even makhoi lo tho bu ya bagi makhoi da keno da lai bu BJP si da NPP yaudra su BJP still can form a government haidi swaigi ke area se already plan torga lai thokra adubu BJP being one of the most disciplined party moine NPP se hekta inthokini habidi leite na khale maramdi mamang du su togide hujik su towi mami tare minister lokthorok padi yam possibilities wange madu gi du lokthok pa ya na ba namba ya na ba ilak pa dumba kenom khak ne na khoi adugi poto honari poto mimang mami tar pani na adumai lawi masi paw yam fazaba khoigi tamogi wakhalon ni haitare masi haibidi coalition partner sing sigi manung da hujik maksu adumak ke haitare grudges haitare lady haibidugi manifestation ni uthorok pani madu mapan tholok pani haiba wapam duni tamo amana khoigi masi mak kari haina haido no yamna khoida ke haini micham moina yamna nungai jadaba masi hek tabada haitare Manipur Institute of Hotel Management sananabagi yaral pata thabak paikhat pada koigi tender su tawram daba work order su yaudana saba haugatle or thabak si paikhat le haiba ba People's Chronicle amadi marwena koi pona fam da yamna chauna koi front page da happy haitare masi karina oibno kamaina oibno masi kamaina yahalino adade message da koina yengba yare si sugumba obviously masi thaba paikhala pahaja chawsang hoigi kai khomdo mina tawbo natana ti macha masu di tawbo natte hai tare nandi lo ji thugai ri ji miyam micham la natragana sen paiba phamnai ba singsira haiba si wahang ji ni lakto jena tamoi wakhalo kitang thambi ni se sagat pot jai be sagat pa government gi masi akoi am tu ui ko ubasi da
ꯉꯁꯥꯏꯒꯤ ꯌꯥꯔꯦꯜ ꯄꯥꯠꯀꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯛ ꯑꯣꯔꯗꯔꯁꯨ ꯌꯥꯎꯗꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯁꯥꯒꯠꯂꯦ ꯀꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯣꯏꯅ ꯍꯧꯖꯤꯛꯇꯁꯨ ꯑꯦꯡꯀꯔꯅ ꯍꯪꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯎꯕ ꯄꯣꯠꯅꯤ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯦ ꯍꯪꯕ ꯌꯥꯎꯕ ꯍꯪꯉꯦ ꯑꯗꯨꯒ ꯃꯁꯤ ꯄꯕ꯭ꯂꯤꯛ ꯗꯣꯃꯥꯏꯟꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯈꯔ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯀꯩꯅꯣꯗ ꯅꯃꯥꯗ ꯁꯥꯔꯦ ꯑꯗꯨꯒ ꯄꯕ꯭ꯂꯤꯛ ꯗꯣꯃꯥꯏꯟꯗ ꯂꯥꯛꯑꯕꯅꯤꯅ ꯃꯁꯤ ꯑꯣꯊꯣꯔꯤꯇꯤ ꯒꯣꯔꯃꯦꯟ ꯈꯛꯇ ꯅꯠꯇꯕ ꯂꯩꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯏꯚꯟ ꯁꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯅ ꯐꯥꯎꯗ ꯀꯩꯅꯣ ꯀꯥꯏꯅ ꯃꯣꯏꯁꯨ ꯈꯤꯇꯪ ꯌꯦꯡꯁꯤꯜꯂꯒ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯃꯁꯤ ꯆꯪꯍꯟꯕ ꯆꯪꯉꯕꯅꯦ ꯃꯁꯦ ꯑꯗꯨꯒ ꯋꯥꯛ ꯑꯣꯔꯗꯔ ꯄꯤꯗꯅ ꯁꯥꯒꯠꯂꯝꯃꯤ ꯍꯥꯏꯁꯤ ꯃꯁꯤ ꯃꯃꯥꯡꯗ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯀꯣ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯒꯣꯔꯃꯦꯟ ꯄꯥꯏꯔꯤꯕꯁꯤꯡꯒ ꯅꯛꯅꯕ ꯃꯤꯅꯤꯁꯇꯔꯒꯨꯝꯕꯒꯤ ꯅꯛꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯉꯥꯛꯇꯅ ꯑꯣꯏꯒꯜꯂꯤ ꯑꯗꯣ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯄꯥꯏꯈꯠꯂꯤꯅꯣ ꯃꯈꯣꯏꯗ ꯃꯣꯏꯗꯤ ꯑꯦꯁꯣꯔ ꯇꯧꯕ ꯉꯝꯕꯩꯅꯦꯕ ꯑꯗꯣ ꯃꯁꯤꯗ ꯃꯥꯡꯍꯜꯂꯛꯏꯁꯤꯅ ꯀꯅꯥꯗ ꯃꯥꯡꯍꯜꯂꯛꯀꯦꯗ ꯄꯕ꯭ꯂꯤꯛꯀꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯧꯈꯠꯅꯕ ꯁꯦꯟꯐꯝꯁꯤꯡ ꯀꯥꯏꯊꯔꯛꯏꯅꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯃꯥꯡꯍꯜꯂꯛꯏꯅꯦꯕ ꯃꯔꯝꯗꯤ ꯋꯥꯔꯗꯁꯨ ꯌꯥꯎꯗꯕ ꯃꯣꯏꯅ ꯄꯩꯁꯥ ꯁꯥ ꯇꯥꯔꯒꯗꯤ ꯃꯗꯨ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯥꯟ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯁꯨꯄꯔꯚꯤꯖꯟꯅꯦꯕ ꯇꯧꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯌꯦꯡꯁꯤꯟꯕꯤꯗꯅ ꯁꯥꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯒꯠꯂꯒ ꯃꯄꯥꯗꯨ ꯈꯔ ꯃꯥꯟꯅꯕ ꯇꯧꯔꯒꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯃꯥꯒꯤꯁꯨ ꯅꯠꯇꯕꯅꯤ나 ꯇꯨꯡ ꯀꯣꯏꯅ ꯆꯠꯂꯔꯣꯏꯁꯦ ꯁꯤꯗꯤ ꯃꯃꯤ ꯌꯥꯝ ꯆꯥꯎꯅ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗ ꯈꯕꯔꯗ ꯄꯦꯄꯔ ꯑꯃ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯑꯃꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯛꯑꯕꯅꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯗ ꯒꯣꯔꯃꯦꯟꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯔꯤ ꯍꯥꯏꯅꯤ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯔꯒ ꯃꯁꯤ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯉꯒ ꯀꯅꯥꯅꯣ ꯁꯣꯏꯔꯤꯁꯦ ꯀꯩꯗꯧꯕꯩꯅꯣ ꯃꯥ ꯁꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤ ꯃꯁꯤꯒꯤ ꯐꯥꯔꯝꯁꯤ ꯅꯠꯇ꯭ꯔꯒ ꯑꯦꯅꯤꯕꯣꯗꯤ ꯄꯥꯏꯈꯠꯂꯤꯕ ꯃꯤꯁꯤ ꯀꯩꯗꯧꯕꯒꯤ ꯃꯈꯣꯏꯗ ꯀꯩꯅꯣ ꯄꯤꯔꯣꯏꯗꯣꯏꯅꯣ ꯗꯟꯗꯤ ꯄꯤꯔꯣꯏꯗꯣꯏꯅꯣ ꯄ꯭ꯔꯣꯄꯔ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯩꯗꯧꯕꯩ ꯇꯧꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯐꯖꯅ ꯑꯩꯈꯣꯏ ꯈꯟꯒꯗꯧꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯗ ꯍꯧꯖꯤꯛ ꯁꯤꯒꯤ ꯄꯥꯎꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯃꯤꯗꯤꯌꯦꯠꯂꯤ ꯄꯥꯎꯁꯤ ꯇꯥꯔ ꯃꯇꯨꯡꯗ ꯃꯣꯏ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯁꯟ ꯑꯃ ꯀꯃꯤꯇꯤ ꯑꯃꯐꯥꯎ ꯁꯦꯝꯒꯠꯀꯗꯧꯅꯦ ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯑꯣꯚꯔꯗ꯭ꯔꯥꯐ ꯇꯥꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ಶ್ರೀ ꯕꯤಶ್ꯋꯖꯤꯠꯅ ꯄꯥꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯄꯥꯋꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯑꯅꯤꯁꯤꯅ ꯄꯩꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯧꯊꯣꯛꯑꯦꯗꯅ ꯑꯅꯤꯁꯤꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯊꯝꯃꯤꯕꯅꯦꯕ ꯍꯟꯗꯛꯁꯦ ꯑꯗꯨꯒꯨꯝꯅ ꯃꯁꯤꯗꯩꯁꯤꯗ ꯃꯁꯤꯅ ꯆꯨꯝꯃꯝꯃꯒꯗꯤ ꯀꯩꯅꯣ ꯇꯧꯒꯗꯧꯅꯦ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯌꯥꯝ ꯊꯨꯅ ꯈꯨꯗꯛꯇ ꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯊꯣꯛꯀꯗꯧꯅꯦꯕ ꯁꯤꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯐꯦꯛꯇꯔ ꯑꯣꯏꯔꯛꯄ ꯌꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕꯒꯤ ꯑꯗꯨꯅ ꯑꯣꯏꯔꯛꯇꯅꯕ ꯃꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯒ ꯃꯗꯨꯗ ꯃꯔꯥꯜ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇꯣ ꯗꯟꯗꯤ ꯄꯤꯍꯧꯒꯗꯧꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯛꯀꯅꯤ ꯃꯃꯥꯡꯗ ꯊꯣꯛꯏꯕ ꯇꯥꯔꯤꯗ ꯁꯨꯝ ꯃꯌꯥꯝꯅ ꯃꯣꯏꯅ ꯇꯧꯅꯔꯤꯁꯤꯗꯤ ꯃꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯟꯒꯤ ꯑꯣꯏꯔꯦ ꯂꯩꯕꯥꯛꯀꯤ ꯅꯠꯇ ꯃꯥꯟꯅꯦꯅ ꯈꯟꯈꯤꯅꯦꯕ ꯄꯦꯄꯔ ꯑꯃꯗ ꯂꯥꯛꯄ ꯄꯣꯠ ꯍꯥꯏꯕꯁꯦ ꯇꯥꯏꯅ ꯂꯧꯔꯣꯏꯗꯧꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯁꯤꯗꯤ ꯒꯣꯔꯃꯦꯟꯁꯨ ꯗꯤꯐꯦꯝ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯗꯤꯐꯦꯝ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯏꯀꯥꯏꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯄꯦꯄꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯉꯝꯃꯒꯅ ꯀꯩꯅꯣ ꯂꯧꯈꯠꯄꯤꯔꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯗꯤꯐꯦꯝꯁꯟ ꯂꯧꯈꯠꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯉꯁꯥꯏꯒꯤ ꯑꯔꯥꯟꯕ ꯇꯧꯔꯨꯔꯤꯁꯤꯡꯗꯣ ꯗꯟꯗꯤ ꯄꯤꯕꯤꯔꯛꯑꯣ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯒ ꯍꯦꯔꯥ ꯃꯣꯏꯅ ꯍꯥꯏꯕꯕꯨ ꯍꯥꯏꯅ ꯂꯩꯊꯣꯛꯑꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯐꯤꯕꯝ ꯃꯌꯥꯝꯁꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯀꯥꯏꯕꯁꯦ ꯌꯥꯝ ꯑꯗꯨꯝ ꯍꯥꯟꯅ ꯄꯤꯔꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯨ ꯄꯤꯔ ꯂꯩ ꯍꯦꯟꯅꯁꯨ ꯃꯇꯨꯡꯗ ꯄꯤꯔꯛꯀꯗ꯭ꯔꯒꯤ ꯃꯤꯄꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯥꯏꯕ ꯇꯥꯏ ꯃꯥꯅꯦ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯄꯕ꯭ꯂꯤꯛꯀꯤ ꯑꯦꯛꯁꯆꯦꯀꯔꯒꯤ ꯄꯩꯁꯥꯅ ꯁꯥꯒꯠꯄꯅꯤꯅ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯀꯥꯡꯂꯣꯟꯗꯨ ꯆꯨꯝꯅ ꯆꯠꯂꯝꯕ꯭ꯔꯥ ꯀꯥꯡꯂꯣꯟ ꯀꯥꯟꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯃꯁꯤ ꯈꯪꯗꯦ ꯎꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏꯗꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁꯦꯟꯗꯪ ꯃꯈꯥꯗ ꯁꯥꯔꯛꯄꯅꯤꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯩꯅꯣ ꯀꯅꯥꯗ ꯄꯤꯈ꯭ꯔꯤꯅꯣ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯇꯦꯟꯗꯔ ꯇꯧꯗꯅ ꯋꯥꯛ ꯑꯣꯔꯗꯔ ꯌꯥꯎꯗꯅ ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃ ꯁꯥꯒꯠꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯨꯗꯛꯇ ꯊꯤꯖꯤꯟꯐꯝ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯥꯃꯣ ꯔꯤꯡꯀꯨꯒꯤ ꯁꯖꯦꯁꯟꯁꯤꯁꯨ ꯃꯁꯤꯃꯛ ꯂꯩꯉꯥꯛꯁꯤꯅ ꯇꯥꯕꯤꯔꯒꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯃꯁꯤ ꯌꯥꯝꯅ ꯇꯧꯍꯩꯗꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯒ ꯇꯧꯔꯤꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯕꯁꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯤ ꯑꯃ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨ ꯍꯪꯉꯤ ꯋꯥꯐꯝꯗꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯆꯨꯝꯅ ꯇꯧꯕꯤꯔꯝꯃꯒꯗꯤ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯄꯥꯎꯆꯦꯁꯤꯅ ꯐꯣꯡꯗꯣꯔꯛꯏꯕꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯂꯩꯔꯦ ꯂꯦꯠꯁ ꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯒꯃꯦꯟꯅ ꯀꯔꯤ ꯔꯤꯌꯦꯛ ꯇꯧꯔꯛꯀꯦ ꯒꯃꯦꯟꯅ ꯀꯔꯤ ꯄꯥꯏꯈꯠꯂꯛꯀꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯔꯤꯡꯀꯨꯅ ꯉꯁꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯊꯧꯔꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯒ ꯇꯥꯃꯣꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯊꯝꯕꯤꯔꯝꯕ ꯇꯥꯃꯣꯕꯨ ꯉꯅ ꯊꯥꯒꯠꯆꯔꯤ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯂꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯃꯤꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯀꯥꯏꯅꯔꯁꯤ